open tender tawduna branded company dagi lawragani haina Chief Minister N Biren fongdokre. Lomi amadi lairik laisu hairaba nahasingna tawayaba central sponsor scheme kaya loan gi khuthangda veterinary and animal husbandry department piri. Amadi SSA amadi Ramsagi Ozasina tungan madabi tawduna sangsilakpa khongjang lepa laitri. Kurumjari Times of Manipur gi nungthil gi pau midyang tabiri basingbu Bidyapati Meng lambam na taram okjari hauzik pau macha khai na pizari ngasi gi lengak asna government employees singi damak sem liba service amasung transfer policy asi ngakna chatna hanaba lengakna chapchana thabak paikhat kani laibak ngak pada thodang loriba security force sing uniform open tender tawduna branded company dagi lawragani haina Chief Minister N Birena ngasi pangai da laiba Manipur Training College the Pangthokiba Manipur Police ki niputaret suba batch ki passing out parade ta high kre Manipur Police personnel lising aniga chamri humdrama thoi passing out pi ki bagi thoram aduda Chief Minister na makha taraduna mamangi lenga ki matamda police IRB amadi MR personnel sing uniform piba matamda chain saba peti piram bagi thodok laikre adugumba thodok adu handa ki lenga asna amuk hana thokhallaroi karigumba aranba yauruk labadi khudakta DGP amadi mahak masada pau PBU madugi chap chaba thabak laukhat kani hai ki Asidagi din ako ki posting mafam da talaga nakoy duty tawdabani matam mamada mamangi ko na lakpa kan nakoy na ungre khabar da karida adu malaiwa ki seva tawdaba singda manda hunganda sadaga hing tumda sadana tawdaba nakoy ki set ka daba dress nakoy ki phaga daba belt nakoy na tonga daba khomo Ongo yadava khudna segai me aba factory supply toromba uniform supply toromba do amok hanai koi ki matam se madu uholaro ya bis banoi da assurance hobe police ki khongu tongna ba supply toba matam da supply du na tongba yada na atopa noi ki lanai tangro torok ki lai ha gise ai am mamang ki kaya bi tai amok hanai madu ka holaro adu nai koi uji ai na kai ga Respected DG Kaswari Sabani, I could open tender to win. Aduka branded company the port over the Pigani. Singa, Manda, Pinghang Marakta, Kakai Marakta, Zangoda, suddenly seem to be cared to the Kanavi care to bed no. Sugumba Kota corruption, Horka, the Kamana, discipline labor Samadam Semangani, Ramai of discipline labor force of Putokumani. I assure you, Adugumba Kotama among the Koloi, Aduka Kariguma Kanagumana, Aduguma Yauraba, anytime. I Chief Minister office ki, Selda, DGP Gida, direct, Nakoi Cold Roka, Adugumba Port, Hangamatam Lakoida, information Pipiro, Adugumba, quality out of the port saying the Ramatam Lakoi, could have action logani. Chief Minister Biren Makata na hai ngasi passing out tawda balaiba ki thodang lauraga da basingna mana tariba posting mafam adu da chatuna mapung phana thabak tawbiyu yum da hankhraga kendra ge MLA amasung khangna chana basingda transfer posting gi wachat wanom gi hainabi adu thadok piyu lengak asna service amasung transfer policy ngak na chatkani yamdrabada karmachari amana posting mafam da chahi ani leigadabani madugi matungda handok hanjin tawba yagani haujik IRB lobagi thabak chathariba asi na transparency oina senja thumja yaudana tawgani mamangda asoiba aranba yauramba thengnakhre maduda chenebasing suspend tawduna action lokhatkre ngasi passing out piriba police personnel sing asi lawbada matam thinthakiba adu wachat wanom tawramba yaubadagini adubu ngasidi lengak asina miyam da pikhiba thajaba adu utpa horakle police personnel singna yariba makhai miyamga naknaba mari thamnaba hotnabiyu miyamna police da thajaba thamanbiyu haiki Politician may say I'm sorry. Kari the sorry. No, बहुत तक हम यहाँ रहते हैं sorry. Politician may have said. Aduna discipline force में लाइन में होना पड़ा discipline labor society में लाइन में होना पड़ा ना कोई की support याम न चंगे
नखोइना होरेन हनग्रगा नंगली केंद्रगी एमएलए सिंगदा आई तमिल उम तारे आई जे खर सोमदा लाहलो आई स्वाई थमो ना वानुम लरुरबा एमएलए सिंगो हयेंग एंगोन लानी सिदा आईगी मीने आई केंद्रगी स्माई तो अदु इदि थबक से अमत तवो ngamo अदु होजिकी नोई वासक पदा जु यावबा होजिकी वासक पदा मैदान में पाथो की बदुदा कलम दे यावबनी कराय दे सरो हैबा कराय दे तव हैबा कोई यागनी हैगना यस सिमगे एश्योरेंस होगे the present government will not victimize anybody. Service की promotion दा transfer posting दा अरे इसे जगह हम तो दोन खंबा वालों को लेकर सही करा लेकर मंगा लेकर मरी लेकर तो लोय government has already adopted a policy service की transfer policy कोई तो already लेकर है at least सही यानी खत्म दे नंगी ले रो मफम तो ले लेगा मधु की मतुम दा मोचुना रोटेशन तौलना का सिंग ताबना तंद पोरक तंद ताबना सिंग सप नंद ताबना कनले सुमाइना सिस्टम हम की मखाले कोई तौगनी अब नोइदा अदु मखतंगा आई अपील तौनी Today's parade is commanded by Kundrapam Chandrakanta Singh, by Aribam Golson Sarma, and platoon number 3 commanded by Pamay Kansing Lungbo Kalengta. लौमी अमदी लारिक लासु हैरबा नहासिंगना तौबा याबा सब्सिडी यावबा सेंट्रल स्पॉन्सर स्कीम कया लोन की खुथांग वेटनरी एंड एनिमल हस्बेंडरी डिपार्टमेंट पीरी खुंगंगी मफम सिंगदा चाखत हननबगी पांदमदा थादारकलेबे स्कीम सिंग असिदगी लौमी सिंगना खुदोंग चाबा लौबीनबा वेटनरी एंड एनिमल हस्बेंडरी डायरेक्टर डॉक्टर हाइस साउबना अपील तौरकली अखोइगी पाउमीगा डॉक्टर हाइस साउबगा अखनन उनबा अमदा महाकी वाफम सिंग असि फोंदोखिबनी महाकना मखाताना हाई सन ओक अमदी येन गानु लोइबगी स्कीम अहुम लई फंडिंग पैटर्न असि बीपीएल एससी एसटी ओइरबदी चादा यांखैना सब्सिडी ओइ चादा तराना मसाना पुथोकदबनी अमदी चादा निफुना लोन ओइना सिंगदबनी लौमी अमना सन तरा लोइनबा लुपा लाख 8 लौबा याय मसिगी मनुंगदा 3.5 लाख सिंगरोइ 70,000 ना फार्मर की शेयर ओइ ओक लई लोइबगिना संचता 6 लाख मुक लौबा याय हाइखी ट्रिपल टाइम 4 टाइम्स मसिगी सेक्टर सिदा कोइना फोकस तौबा काना दम फार्मर सिंग से इनकम से कोइ दम हेंगल अन मंगामगनी अना मसी म लेजरे अदा हंदकी पिगरी पिक ओइना दम पिदरा मचा मसिदी जै लोन सिदा मोइ सेंक्शन तौरनी से बैंक सिदा कोइना प्रोजेक्ट से सारगा पिरनी अदुगा बैंक ना मोइगी नोंग मतुंगिना फर्स्ट इंस्टॉलमेंट नमा मोइ पिरनी फर्स्ट इंस्टॉलमेंट दुदा सेट साबगी केदोबगी खरा मोइ पिरनी कंस्ट्रक्शन के लोर मतुंगदा मोइना प्रोजेक्ट की कंपोनेंट सिंग मतुंगिना ओक लेननबगी मसिनजाक लेननबगी तोंगान पा हिदाक लांगथक इंस्टॉलमेंट तो मोइना अनिरक मोइना पैसा ओइना पीबा मतम सिदा मदुगी टाइप अमा ओक मसा से कदाइ दे लेदोइनो लेगदौब मफमदुदा सप्लाई तौगदोइ मफमदुदा बैंकना डायरेक्ट फंड ट्रांसफर तौबीबा याय नत्रगा नाबार्ड नोडल इंस्टीट्यूशन ओइरगा डायरी एंटरप्रेन्योरशिप डेवलपमेंट स्कीम की मखादा मिनिस्ट्री ऑफ एग्रीकल्चर एंड फार्मर्स वेलफेयर डिपार्टमेंट ऑफ एनिमल हस्बेंडरी डायरिंग एंड फिशरीज ना चाही असिगी ओइना लोपा करोड़ अनिगा लाख यांखैगे माथोइगे सेंथंग पिरकली हाइरिबे सेंथंग असि हौजिक नाबार्ड की अकाउंट लेरे थादारकलिबे लोपा करोड़ अनिगा लाख यांखै माथोइ मार्च फावबदे सिजिनबा ngamdragadi handuna chakhigani karigumba watlabasु थादारकनबा भारत सरकारना थौरांग तौदुना लेरी एंटरप्रेन्योरशिप डेवलपमेंट एम्प्लॉयमेंट generation scheme dagisu loan loba yai haiki masiga iroinana aina panjaning basi manipur da sangong gi pothok si yam watli koi gi demand ga supply ga gap si yam chauna lai ada koina saurangna more than 200,000 tons darkar lebada koi gi da hoji putho isi 82,000 tons muk par annum da puthok pani
gap si demand supply gap si am leibasina sangom si phangdadana khoi gi Manipur Milk Producers Cooperative Union ga khoi gi department ka keno tawraga khoina salajari pa central dairy plant porom pat si masidagi khoina pasteurize tawraga supply tawribo milk si sangom si greater Imphal area si phawo khoi thungbangam de private player ke private sector dagi putor pusu myam leina Manipur da hojik sangom gi darkar lebasi flute milk si phangdabanina every household da koi leiner si myam su khangbire powder milk koi na koi dum ayam loini seasonare salon bai khangde sabai khangde angam pita koi khangde SSA amadi Ramsagi Ozasina Tongan Tongan Madabi Toduna Sangsilak Kongjang Lepalatri Ngasisu Masing Yamlaba Ozasina Koyatong the Labor Impal West ki Jet Ua John Wangi Office the Wakat Mipam Zataki Kongjang Adu the Saruk Yakiba Oza Lakifiarina SSA Amasung Ramsagi Ozasina Mahiroi Singi Kalagamatam Queen Tolop Pangdrabasu Masigi Matau Toduna Lakli Adubo Chara Helaga Kayam Queen Angang Singu Mahi Takpiba Ngamgadori Bano Haiki Hose Hana private school the Purame Tolop Yamayam the regular Meko, other Hosi Quena, government get Habak Nana, regular Nana, Kaldore, the Kalde and Harao Tanzare says that Heck Kanbadagi Gasibora Tolop say, Heck Hamba Kanbada quite Tataram to Tolop Hangideva. Peace him the regular hand view, Quasi regular Nana Kangibani, promotion lines was on the PBU and a Queen Hizer like them, Tata, don't like Paneva. Some government Yani had some response to PB, which is Tema Tamata, some live, which Kangambagi, Pankaido Hengal, who's it. You know, it's I should be like them even. Chap was a chant and I'm not even a dumata the quay brain so let him to her like Tapan the quiddy concentrate or tax again like tax again at some company tax of neighbor. Upile who's it? The law Pangactare, promotion line director Minos of Sipidre Quasi was I am Pamina Gado state category was a high tide of Quasi Gani Pamina Banua Trevoisi. Some discriminator way among the government Pang discriminator be the when was the Hizer is the government at home at the Queen like the Hambu Quasi, like the Hambu has a quiggy Pitopio, the promotion line of views Pitopio, regular Nana Kangamina, regular category that Hambiraga, Mayam gets a Zapom to what I Pangambu, which like. Amaromda JEO Ukrul Dasu SSA Amadi Ramsagi Ozasina Japmana Badabi Toduna Kongjang Sangsin Bagaloinana Office Solon Sinkre Kairao Kendra gi tongan mamapam ahum da PMGSY gi makada thong ahum sananaba work program da yaurabasu minus rate da tharak pathikadar sing da thabak pi na ba hotnariba asi yaningde quality control tawduna thabak suba ngamgadaba agency da thabak sinebi haina United Development Committee Kairao Kendra gi General Secretary Asem Roben ngasi press club da pangthokiba pawgi mi phamam da phongdokre mahakna makha taraduna Kendra asigi manung da laiba yaibi thong iraima thong amasung urup Muslim salan thong da thong ahum sanaba English singani tara manga tara taroki work program da yaurakhibani haiki matam ki matung ina rate quotation poche ki mon dang marina minus ta tharakwa any agency khudimang na quality maintain tong na subanga moi da pot khudimak che khoi da back to biro khoi gi di 6 karo kendra khoi honorable MLA karo kendra ki manung jana leiriba any thaba khudimak da quality maintain tong na subanga ngada ba any agency mana koi thega da amna changa khoi thabuk che mapung phana phajana quality maintain tong na subiu haiba pafam che khoi 6 karo kendra United Development Committee ki secretary mo aina miyam da sigi paujin visioningi makhata ba pau pizedring da break amatang lozari The Great Wedding Sale by Mobile Furniture. Furniture industry da chahi tara manga hen experience leiraba Mobile Furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari miyam service vertical sing asigi khudong chaw lobi ngasi muglengchin biroksi Mobile Furniture Coapitel near Fall Quarters
lamjingba group na manipur da lairiba assembly constituency humphudagi mathauda pukning changba public relationship executive post ki miyoi amamam lawjagadori mahigi thak yamdrabada graduation oigedabani akupa marol gidama contact tobiro at 131944063 amukasu at 131944063 aikhoigi address lamjingba group Rims Road Imphal phone number at 131944063 Break ki matungda pau makhata na pizari Manipur Small Farmers Agribusiness Consortium na sindona Manipur Small Farmers ki makhada laiba scheme gi matangda nomegi oiba sensitization cum interaction program ama ngasi Imphal gi North AOC da laiba Hotel Classic ta pangthokre thoram aduda consortium gi project coordinator MS Khaidem na tongan be scheme mari amasu puthoki scheme sing adudi Venture Scheme for Agribusiness Development, Credit Guarantee Fund Scheme, Equity Grant amadi Project Development Facility Scheme ni President member gi oiba warol piredona MS Khaidem na Manipur Small Farmer Agribusiness Consortium na Lomi Singi lengak na kari scheme paikhatli haiba khangna na banga sigi thoram asi pangthokbani state singda farmers producer company singna semduna lengak ki senthang makhada Lomi singna puthokleiba pothok sing asi ahenba mamalda yonjaba ngamhna ba sangsilakpa khongthangi saruk amani hai Producers company kun lei kun sigi manung da tara manga mu husi pau da present tawi maruina masdi da kana ba pi ba si farmers producer company da di government india gi oina farmer producer company singa si state sing da sample laga farmer sing da pangal pibi ba amasung government na kari mohoi da pibi ya ba financial support sing pi rega moina puthok sari ba posting adu putholaga afaba mamalda ngoni yonjaba ngamnabagi pandam da changsalakpani hoji si aikoina maruina scheme mari khak implement tawjari tawriba scheme asi bank khusam naraga sakadaba ngaktani maramadu idamukta ne khoina bank sing asu kaujari sisu ngasi laliba bank asi aikoi state bank of india gi nabad ki axis bank ki amadi ICICI gi bank sing aikoina baton tawjabani moi sing asi lengbirang le adu Imphal West District Police na thooningdaba thodok sing thoktanaba laukalakpa section thaurangi saruk ama oina ngasisu Imphal West District Police ki additional SP Operation TS Krishna Tombi ki mityang makhada Imphal West Commando Bazar Unina City Police Station gi manung chanba Sagolban Wahengbam Laikai Maharani Thong amadi Ziri Parking Area da Paksan thiba humba gi thabak sathakre ayuk pung 9:08 tagi hodana pung 9:95 phawba chathakhiba operation aduda punna miyoi chahumga yankhai ni thoiro masak khangdokpagi thabak chathakhi maduda masagi saktak se yaudaba jingnaba miyoi kulhumdoi makhata na wahung bahung chathanabagi damak City Police Station nakhi Khudeng Thabi check post da mathau toriba AR ge kangbu amana ngarang numidang wairam pung 5:00 taba matamda Moredagi Imphal tamna lakpa e machugi Tata SUV registration number AS O1AZ1722 ama check tawbada lupa crore 19,50,000 rongi mamal oigadaba WI tablet fare tablet sing asibu purakpa miyoi anisu AR na faraba matungda police ta sinakre faraba miyoi adudi Churachandpur dagi Maichamun Khuldagi Angam Jonathan chahi 53 amadi Zalen 5 part 3 More ward number 3 dagi Jamnistan sai Tauthong chahi 19 January thadagi hauzik phawada Myanmar dagi pusilakpa lupa crore 19 henbagi nisagi potlam sing Assam Rifles na phagat pangam khre hairi ngasi ayuk pung taruklom taba matamda Bisnupur district ki manung chanba thinungai amadi ningthokong anigi marakta Centro car registration number MN02B 3170 accident thokpagi thodokta gari adu thaurakhibe miyoi ama laikhidre Kuki sing na mara laizadaba naga misam sing target tawduni ingkum jali sing ma samapan merfutara gi matamda kanglup ki irang thoan khibani haina NSN IM na maral sikre naga lal holop asina thadorak pacherol amana hairibadi ingkum jali sing ma samapan merfutara ni thoidagi lising amaga chamapan merfutara taret ki matamda thokhiba naga kuki gi hatna sunabagi irang adu KNO KNA KDF amadi CKRF na Jingba lalholop sing asigi makhada kuki singna puwari tung hana yengduna thoon khibani haina supalakli amuka hana break amatanga lawzari Manipur gi ahanba 24/7 cab service oriba lamjingba cab service na miyam gi sebada leizari apamba service khanbiu economy rate ₹15 per kilometer standard rate ₹25 per kilometer luxury rate ₹55 per kilometer
Manipur gi district singi maruaina Mau, Senapati, Ukhrul, Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari. Hena kupamarol gi dama contact tobirau 1800 1027 959 amadi 8794613154. Ekhogi website www.lamjingbacap.com. Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner ₹1 lakh, first runners-up ₹80,000, second runners-up ₹50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. Panthoibi embroidery da hauzik miyamna yamna pamnariba top, blouse, fanek, sengau, porloi amadi kangkhal na chingba luhongbada changba khudingmak amadi nupi oibi singi akemaugi potlam khudingmak ahongba mamalda fangbiragani loinana order su luxury lengsin birau ngasimak Panthoibi embroidery Sagolban Khamnam Bazar opposite Oriental College Imphal. Contact number 700-540-2267. Break ki matung da taram nok chari amadi pau makhata na pizari tha asigi taretta Bihar gi Purnia district ki manung chanba BICD gi police na phakhiba Ukhrul dagi ain kaina nongmai karbar tauba mioi ani adu police na wahang pahung chathana ba makhoi dagi phagat khiba Myanmar army gi ni haiba AK-47 rifle ahum adu makhoi na Bihar gi Maoist amasung criminal singda lupa lakh tarani thoi da yonana ba purakpani haina phongdokhre hairi makhoi na phongdokpa gi matung inna under barrel grenade launcher ani aduna lupa lakh kunmanga da yonana ba thaurang tauki hairi ningsing ba yabadi hawkiba February 3 seize taukiba SUV gari aduda lotuna puramba Myanmar army gi ni haiba AK-47 rifle ahum UBGL ani amasung kapa yariba AK-47 gi marupuna listing amaga chani punna police na recover taukibani Ukhrul dagi UBR Kohonman amasung Clearson Kabon Galoinana Uttar Pradesh ki Gorkhapur district ki manung chanba Pipra Basan dagi Suraj Prasan Kauba Khutlai Lalon bemioi ahumasi hairiba thaudok aduga mari leina police na phagat khibani Pulwama encounter da laikhidraba Kamaret mari gi mafam da army na ikai khumnaba utkre Bibik cantonment da pangthokiba chinglem leba thauram aduda Lieutenant General KGS Dillon Jr. Ku gi commander amasung rank pumna makka attack aduda thawai thakraba jawan marigi mafamda ikai khumnaba utki hairi tha asigi tara marida Pulwama da CRPF ki bus amada terror attack chathakraba matung hauzik forensic expert singna suicide attack aduda sizinnakiba yamna kanba RDX bomb aduda kari chemical yaubage amadi madugi haurphamna chingba thijinba hokre hairi laibak thiba thodok adugi matungda ngarang Uttarakhand laiba college singda lairek tamleba Kashmir mahiroi chahum rom makhoi gi college thadoktuna Delhi amadi Jammu da laknare loinana haukhiba numit humni asida masing yamlaba Kashmir mahiroi kaya ama makhoina tamliba amadi lairiba hostel sing thadokna khre hairi M Nageshwar Rao bu Mamang Thadgi CBI gi interim director oina hapagi matangda Supreme Court na hiram asida khut thingjalu haiba yakhidre Justice Arun Mishra na luchingba bench amana Rao gi mamang da CBI gi director ama hapkrabani amaromda petitioner oiri Prasan Bhushan na Prime Minister opposition gi luchingba amadi leibak asigi Chief Justice yaudana Mr. Rao bu CBI gi interim director oina hapkhibasi lengak asna niyom kalaga chatnarakhiba khongthang ni hairi
China ga lalon itik wari sanaduna Washington da tarif war loisilagani haina White House na lauktokre Beijing da sanakhiba wari aduda deal amata purakpa ngamkhide adumoinamak US President Donald Trump na haikhibada wari sanakhiba adu nungaina pangthokhi loinana March ama phawbada Pinakhiba deadline adu phawbada yanaba ama purakani haina thajaba lei haiki White House na thadorakba statement amada mathangi negotiation principal level da pangthok tringai da deputy level gi meeting sagol sen nimita pangthok lagani ngasi phongkhiba pause sinda kari kari maroi ba paw yauri bagi haibadu amuktang puna khangminasi Shanghai Express Mahiroi lising kunipan ga samapan nifumapan na Class 12 exam thari Environment Monitoring Van launch tawkre Imphal da pollution gi sang ayaba sang da ge hen kre Police Station manung da thauri yalaga siramle DA sa da tara hengat lagani Pongna firm Sedition case da fakiva viom thadoktanava Delhi High Court na judgment pikre English ingani taramapan kungi house ta puthokadava state ki budget cabinet na approve tawkre cement factory ani linkhanava cabinet na lep na kre salaina Nepal da hydro project paikhat kadori president na RK Singhajit Tagore award khusina kre election da BJP mai pakhan vasum loi MPP Huyen Lanfau session hauravasu larik phangdabagi wathok laklei Laingak na education system fagadanaba hotnari haijarabasu mama mapa oibasing penadre cabinet na budget ki khanakre cement factory ani lingnava in principle oina yakre employee pensioner singi DA DR hengat lagani mahut ki thabak lognabagi changyeng amadi viva vose IMC gi su high court na thingjin kre Rajkumar Singhajit Tagore award for cultural harmony pikre Naharol gi thogdang Sarat Kumar Misi Gamari Lenena Kaibul Police Station da Thomjin Kre Police personnel ohum thabak tagi suspend tau kre CAV na North East da sokaloi hairabadi khanagani madu natrabadi Congress na bill gi mayok ta laigani maina Maitei Pangal gi sadamari reservation pidrabadi khongjang sangsilagani MMWO Masat ki ex-president Bion ngasi Imphal da purakpa yai Mahairoi lising kunipan ga chamapan nifumafan na saruk yaduna class 12 exam haukre Israel Express Congress ki mirep se pishin bagi matam ngasi loiragani hojik fawbada inner gi nipan outer gi mirep taruk na mirep se lokre thangso vaite di lokhidre CAV sana hanava BJP na miyam da sengdokani Congress na lana sandokpadagi bill asi Rajya Sabha da puthokidabani Rahul Sinha sana laibak Manipur da cement factory ani lingadori Sambal khadava transformer na angang hattori electric na singbadagi angang ama makhut kakre amana kakkadori Lai da saklen katpagi sak sarubadagi miyoi marifu tara humdoi lai kat nakre Police Inspector Tara Taruk transfer tawre Lupa crore Tara Mariga lak yangkhai nipan romgi mayai kavadrak fare Irei wak Police ki lockup ta sirambagi miyam pena khidre SI ama yauna police personnel ahum suspend tawkre BJP gi lengak halak lavadi CAB sana hangani haiva firepna North East ki miyam bu mi paiba pokhalle Lalonba singna India da ngarang kaithel van pangthokre Aroibada maroiba paw amuk hana pizari Security Force ki uniform open tender tawduna branded company dagi lauragani haina Chief Minister and Berena Fongdokre Laumi amadi lairik laisu hairaba nahasingna tawayaba Central Sponsor Scheme kaya loan gi khuthang da Veterinary and Animal Husbandry Department piri amadi SSA amadi Ramsagi Ozasingna tungan madabi tawduna sangsilakpa khongjang lepa laitri Howzakidi Times of Manipur na pizaba nungthil gi paw matang sa loisinjare ehen ba paw ga loinana numidang pung mapal dam ko phangbigani